ꯃꯩꯇꯩ ꯂꯨꯍꯣꯡꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯣꯡꯆꯠꯀ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯖꯕ ꯇꯣꯞ ꯇꯣꯞꯄ ꯐꯨꯔꯨꯞ ꯑꯃꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯊꯧꯕꯥꯜ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯏꯆꯥ ꯏꯃꯧ ꯊꯥꯖꯅꯗꯦ ꯑꯃꯗꯤ ꯂꯧꯅꯗꯦ꯫ ꯍꯨꯝꯅꯤ ꯄꯥꯟꯕ ꯐꯃꯨꯡ ꯐꯥꯅꯨꯡ ꯂꯦꯡꯅꯗꯦ ꯑꯃꯗꯤ ꯊꯥꯅꯗꯦ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯍꯣꯡꯂꯗꯤ ꯃꯄꯥꯝꯗ ꯍꯜꯂꯛꯀꯜꯂꯤ ꯑꯃꯗꯤ ꯂꯨꯍꯣꯡꯕ ꯌꯥꯕ ꯌꯥꯗꯕ ꯊꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤꯗꯨ ꯉꯥꯅꯞ ꯑꯇꯦꯛꯄ ꯑꯃꯗꯤ ꯃꯩꯇꯩ ꯇꯦꯜꯍꯧꯒ ꯊꯣꯡꯂꯒ ꯄꯤꯖꯅꯩ꯫ ꯉꯥꯅꯞ ꯑꯇꯦꯛꯄ ꯐꯪꯗ꯭ꯔꯒꯗꯤ ꯆꯦꯡꯒꯨꯝꯁꯨ ꯄꯤꯖꯅꯩ꯫ ꯐꯤ ꯍꯪꯒꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯃꯗꯤ ꯐꯅꯦꯛ ꯁꯦꯠꯍꯜꯂꯤ꯫ ꯑꯁꯤꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯆꯥ ꯃꯁꯛ ꯐꯖꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯐꯪꯖꯩ ꯍꯥꯏꯅ ꯊꯥꯖꯅꯕꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇ ꯉꯥꯅꯞ ꯑꯇꯦꯛꯄ ꯑꯃꯗꯤ ꯃꯩꯇꯩ ꯇꯦꯜꯍꯧ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯩ꯫ ꯑꯁꯨꯝꯅ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯌꯥꯝꯅ ꯈꯪ ꯍꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯉꯥꯅꯞ ꯑꯇꯦꯛꯄ ꯑꯃꯗꯤ ꯃꯩꯇꯩ ꯇꯦꯜꯍꯧ ꯑꯅꯤꯁꯦ ꯅꯨꯄꯥ ꯅꯨꯄꯤꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯌꯥꯝꯅ ꯄꯤꯕ ꯃꯁꯥ ꯇꯦꯛꯈꯠꯍꯟꯕ ꯉꯝꯕ ꯑꯃ ꯑꯣꯏ ꯑꯃꯗꯤ ꯍꯪꯒꯄꯥꯜ ꯃꯆꯨ ꯑꯁꯤꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡꯕꯨ ꯅꯧꯊꯣꯛꯍꯟꯕ ꯏꯅꯣꯠ ꯍꯥꯞꯄꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯁꯤꯒꯨꯝꯕ ꯀꯥꯡꯂꯣꯟꯁꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯥꯅꯞ ꯑꯇꯦꯛꯄ ꯐꯪꯕ ꯋꯥꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯊꯧꯕꯥꯜ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯛꯇꯕꯅ ꯑꯁꯤꯒꯨꯝꯕ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠ ꯌꯦꯡꯅ ꯂꯩꯖꯔꯝꯕ ꯐꯨꯔꯨꯞꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯣꯡꯆꯠ ꯀꯥꯏꯔꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯒꯨꯝ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯂꯤ꯫